Bharat ki state singi manungda like shu haibagi chang da khwaidagi su top oiriba state Kerala gi Kottayam da leiba St Pius ex convent March 27 1992 da Thokhiba Thoudok amagi Wari ne Thoudok adugi langla langjin khangnaba thijin humjin bagi thabak ase hawjik phawba sahi kunthani thoi henjilakne chamamnaba adumak leiri Wari makha khara kupthana sathajage St Pius ex convent Christian lining nupi ngaktagi laifam hostel amani samna Catholic school amadi church sing daga he uba sister haina kaunaba nupi sing adugi laifam amani laifam asida leiraga laik lai shutamba humanity amasung isor gidamakta makhoi gi mapunsi kathoi makhoi ne yum panbagi lambi dagi lapthokna lei matam aduda Kottayam da leiba St Pius ex convent da leiduna larik tamlebi nupi ama mamingna Sister Abhaya kawe matam aduda masagi sahi kunmathoi suraba nupini convent aduda leiba matam da mahakte top na honaba kalle pre degree college amada tamlebi Sister Abhaya na college ki exam yosin laklaba matam da thakadoriba exam adugimakta nganna hogattuna mahi masing kanna honaje nongma ma mahakna mahaki wakhal da khanle hayengdi kharang nganna hogattuna larik parage alarm thamlage adu khallaga tumlam daida alarm thamduna tumme matam chana alarm khongle mayam hogat nadringaida mahak hogattuna larik pare khanghodana masada ising khawrangba phawre ising thaknabagi damakta sakhumda changki nongale atai magalai menaba sister sing tumma hogale Sister Abhaya kadai da laikre laibu de haiduna thinarakpa matam adubu sakhumda changduna yenglubadade sakhum duda thamba fridge ki thong hangdoklame Sister Abhaya gi makhong da tongba sandal nama amasu laimai da ta duna leiri adugo loinana ising bottle amasu tuduna laimai da ising haidoktuna leiramba thengnai adubu Sister Abhaya di mafam madu da leitre convent adugi ka sing da su changduna thiba da leitre Sister Abhaya mangkhre adubu kaina thangda convent aduda leiba isingi guha amagi manakta Sister Abhaya gi sandal nama ama ta duna leirame guha adu da prap jangsin duna yenglubada hakchang ama lupli taw duna leirame convent adu da leiriba sister sing kwarang langnai launai angakpa phaw khudakta Kottayam West police station da paw pire fire department ki personal sing mafam adu da lakhe lupli taw riba hakchang adu ayuki pung 10 da guha adu da gi lokhat yengna rubada Sister Abhaya gi thawai yawdra hakchang oiramkhe ngarang numidang khak nokmin na duna harau laiminaramba Sister Abhaya na asumna toramba sida laiminariba mamanavi singi wakalda angakpu phawki protocol gi matung inna Thoudok asigi thijinna bagidamakta mafam adugi koliba police station gi assistant sub inspector oiba VV Augustine mafam maduda laktuna report iri photographer kauduna photo kaya ama kafanduna report ikhale postmortem tawna bagidamakta Sister Abhaya gi thawayawdra hakchang Kottayam Medical College da pukhatlaga Dr. C Radhakrishnan gi listing makha da postmortem tawki adubu report asumna panki Sister Abhaya gi yet thangba khudang amasung ningong da hubatpa gumbale aduga yet thangba nakong mathak waida unsa da tatpa macha ani khaklei sexual assault tawki haibagi khudam difangde guha sida tasinduna sirambu oigani haiduna report ikhalaki adugumba report aduda base tawrba matung local police na Sister Abhaya sikhibagi Thoudok asi thijinlaba matung masa matomta guha aduda chongthaduna sijabani haiduna ahanba thijinbagi case loisinki investigation asida yawdaba isam chamba wari asibu tabiriba ikhoina amuktanga hanna khanduna yangsi masa matomta sijanabagi damakta alarm thamlaga tumba hogat kadra fridge hangdoklaga ising thaklam gadra aduga turaga leiram leba isingi bottle amade Sister Abhaya gi tongkhiba makhongi sandal nama sakhumda aduga namana guha mathakta taram gadra adubo yengkhisi National Statistical Office na 2023 da state-wise literacy rate on bagi Thokhiba survey amagi matung inna Bharat ta leiriba state singi manungda khwaidagi larik laisu haiba state amasu oiribani Kerala te Aikogi Irebak Manipur state ta adugumba larik laisu haibagi chang on baduda kunithoi suba rank tale hotnaninga yamna leiri haijagi
Adumagna Manipur manungda leiriba educational institution, educational college sing, institution sing the National Assessment and Accreditation Council gi mark the hana A grade phanglamba institution kayama B grade ta haitharak khibagi report ukre. Nungnang ningai ne. Like Lesu Haibagi Chang the Thoudok and Noptrava Kerelan. Hanba Tizin Bada, Masa Matom the Gohada Chong Taduna Sizabani Haidon Loisin Krava case. Loisin Kiva Yaro Langlangjin, logical oinaning Tina Putoka the Bani Haidon Ihulaki. Local police na Tizin Bangamdravada, April 13, State Police ki Crime Branch Wing na, case by Katpahoki. Olak Pachahi, 1993, January 30 the case asigi final report ama Kota Lankatki. Asida su amuk. Masa matom ta sizabani Sister Abhaya masamak psychological anabalai wakal khanjinba wakal nungaigandaba adugumba mioi oibana masa matom ta gohada chongthaduna sizabani haibase amuk report ta iraki adubu misam amadi sister singi maikaidagi ihau kansinki Honorable High Court of Kerala na case asi thizin humjin nabagi thabak asi chahidumaktada CBI da sinaki CBI gi ahanba timna Sister Abhaya gi siriba misi asigi maramda Puthokpa ngamkhidravada Tanja asida 1993 December 30 da Sister Abhaya gi misi asigi thijinba asigi CBI gi official Varghese P Thomas Kaubanupa amasu masagi thabak matam loidringai chahi taret walingai da thabak tagi resign tawduna pothaki mahaki case diary da Sister Abhaya gi misi asi atamna nami atoppa amana hatpani haibasidi record tawramki adubo case ki thijinba aduda official oina phongdok lamkide Ikui dana mahakna thabak potharaba matung Cochin the press conference pangthoktuna mahakna case asigi asumba adu puthokpada mahaki mathak thongbo official singna thinki amasung case asigi victim oiriba Sister Abhaya masa matom ta sizabani haiduna record taunaba yathang piba asida mahaki asumba warol ikhatpa ngamdrabana mahak resign tawbani haibase phongdokhi asina suloidri court ki instruction matung inna CBI gi atoppa team amaga amuk semduna thizinki 1995 ki April 7 da forensic medical experts Dr. S.K. Pathak, Dr. Mahesh Bharma amasung Dr. S.R. Singh Yao na thijinba aduda Sister Abhaya gi hakchanga chawba amadi arumba chap manaba mitamama saduna Sister Abhaya na siduna taaduna leiramliba goha adugi mapaldagi tongan ba position da songthabagi mawong da thathaduna dummy test tawre songthaba aduda hakchangi kadai wai mafam da sokpage haibadu yenglibani Hana mamang da postmortem report ikhalaki ba hakchangi sokpam sing aduga Thoudok na khenna ba phangki adubu dummy test aduna Thoudok pakana ba phangkide mathang thijin ba amada report ta siriba misi si kanagumba atopa mi singna Sister Abhaya hatpani homicide ne adubu mihat pa sing adudi puthokpa ngambagi evidence mangkravana puthokpa ngamdre haibasi report ta ikhalaki Dr. C Radhakrishnan na postmortem tawbada ikhalaki ba report adugadi yamna khetnari Masimak amuk forensic medical expert ki doctor ahum na pikhalakkiba medical opinion da yumpham oiduna homicide ni haibasi khangbangam kiban ihan hanbo oina Sister Abhaya gi asiwa hakchang postmortem tawkiba Dr. C Radhakrishnan su forensic surgeon oibata nattana Kottayam Medical College ki hana gi principal ni kaina thangda January 1 2009 da magistrate mahak na pikhiba mahaki warol da Sister Abhaya gi siriba mafam adu yengsinjage haibada crime branch na mahak pu mafam adu da sanghan khide aduna cause of death ase ningthina ikhatpa ngam khide haiduna atoppa da thangjin ki adubu hojik paikhalak leba case ki report ase mihat pu puthokpa ngamdribana court na report adubu su reject tawki lawsin khide Dummy test adugi matung dasu mari lainaba mi amata phaba ngamdrabada Action Council na CBI Cochin gi office mamangda November 27 da protest tawki asida natana Action Council na CBI gi thawoidaba mong asigi damakta High Court ta petition thangkatki August 20 1996 da High Court na CBI da case asigi langla langjin puthoknaba tha ahungi matam thaki loina na CBI na su misi asigi mari lainana evidence puthokpa ngamba mi da matam adu da lupa lakh ahungi mana law thoki Maziki matamda lupa lakh ahungi value ase lupa lakh 13 ki mathaktani hena kupthana thijinnaba amuk yathang piki CBI gi atofa officer RR Sahena Lusingba Tim Amana Amuk Sister Abhaya gi misi asigi matangda thijinbagi thabak asi makha sathaki Sahegi reporter na amuksu Sister Abhaya gi misi da kanagumba amata chenabagi khudam phangdre local police na amasung crime branch na ahanba thijinbagi matam maduda Sister Abhaya gi misi asida evidence oina leigadaba crime scene adugi masak mathum sing amasung Sister Abhaya gi firol athubagi oina mai thadokki amasung forensic examination tawkhide
कापखिबा फोटोसिंगदा सिस्टर अभियागी असोकपा मफमसिंग अदु एडिट तौथोक्तुना लौथोक्लगा लेरमखि क्राइम सीन अदु टेम्पर तौरे फिजिकल एविडेंस सिंग अदु क्राइम सीन दगी लौखतखिद्रे हाइदुना सीबीआई ना लोकल पुलिस अमसुंग क्राइम ब्रांच दा मराल सिखि सीबीआई ना थिजिनबा अदु दा पोस्टमार्टम केमिकल एग्जामिनेशन अमसुंग लेबोरेटरी रिपोर्ट अदुसु हाना इरिबा रिपोर्ट अदुगी मथक्ता अमुक मुथलगा अटोप वहाई अमा इसिनबा थेंगनखि करिगुंबा अमदि लेरे अदुबु पुथोकपा ngamdabata ngaire August 25, 2005 ta CBI na lankhalakhiba report amagi matung inna Sister Abhaya gi misi asida mihatpa sing adu thiba yaba thirabasu evidence leitabana maram oiraga thibada aruba oire amade case asi untrace oire haiduna case loisinnaba court ta haijaki adubu amuksu court na chenaba sing phadribana thijin humjinba adudagi phanglakpa report adu reject tawki lawsin khide marak asida ihau kaya laikre parliament puthokna duna launaba kaya laikre Tanja asida angakpa amana case asigi thijin humjinbagi chatharakliba thabak asi chahi 15 suraba matamne nupa ama masa matomta police station da laktuna Sister Abhaya sikhebagi wari asi lithoklai nupa du adhakaraju kauba huranba amane mahakna police ta haikibagi matung inna 1992 gi matam aduda mahak huran chinthi tauduna sel tanjaba nupa amane mahakna numidang khudingi aphang potchei huranduna mahaki macha masu thaknaba hotnai Sister Abhaya na sikhiba numit adusu huranba aduna Sister Abhaya na lairiba hostel da huranba changlakpa matamne hostel adugi mathakta lairiba copper wire amadi lightning da ngakthoknabagi damakta thamba road na chingba adu huralingai matamda hostel adu da nupa ani changba urame nupa adu amana father kuturni aduga amadi masak khangde haiduna khumlam masidagi case asigi hana thijinbada khanglabasu khangdrabasu haidokpa yadana lairamba sing kharadi phongnarakpa haurakhi adubu lairava huranba nupa adu police na phajinduna thamne police custody da numit 59 ni thamduna wahang pahong tawre mangolda angakpa makhalgi threats amadi bribe tawi haiduna kona phongdoklakhi yamna chamba theory da mahakna mafam adu da huranba changbada Sister Abhaya na ukhibadagi wawa launaraklani mahak farani khanbadagi mahakna Sister Abhaya bu halaga guhara thadabani haibasin adubu masi mahakna yakhide mahakti sumna khaki huranbane makoina mahakpu ukide adubu mahakna nupa ani adubu uki haibasi police ta lengdana thamke atopa maikai dagisu mahakna Sister Abhaya hatpani hayo madugi namakta maonda tongan ba pesa pige yum sage amadi angang sing laik laisu tamnaba achoba sanpham pige haibani singba bribe tawbagi wari laiki haidona phongdok narki adubu mahaki statement hongkhide chahidugi August thada CBI na Father Thomas Kutur Father George Putrikail Sister Selfie kaukhattuna case asigi chenadabra haibadu thijinba hauki makhatana thijinbagi damakta narco synthesis test tauki narco analysis test ki report ki CD adu CGM court amasung high court ta yauraki achumba amadi khanglani haibasi miyamna thajanaki adubu angakpani CD da yauriba report adu edited tawduna semdok sadok le haibagi allegation amuk laknarakhi maram aduna CD sing adu da yauriba narco analysis ki report adu edit tawraba report la haibadu thijinabagi damakta amuk CDIT ta piduna digital expert sing na yengki CDIT na kupna yengsilabada CD sing adu da yauriba narco analysis ki report adu kuntharaktagi henna semdok sadok laba cuts mayam ama yaure haibasi phongdorakki court na CBI da original CDs oina pikhalangnaba numit 10 gi matam thaki Sister Abhaya gi misi asida thengnariba angakpa ngaktani karigumba amadi leire haibase thijinliba sing adunadi soidana khanglamgani adubu justice si phangri 2008 September 4 High Court na Sister Abhaya gi misi asigi thijinbagi thabak asi Kochi da leiba CBI unit ta sinaki adubu hanagi mawong case asi thijinbagi evidence leitrabana thijinbada aruba ore case asi loisinaba court ta haijaraki adubu amuk court na yakhide chahi adumaki November tha horakpada High Court na case asi CBI state unit ta sinare tha ahum manungda season below sinduna court report lan khalakadabani haidona yathang tauthare CBI gi deputy director SP Nandakumaran Nayarna lusingduna case asi thigalle convent adugi thangnabada leiba Sanju P Matthew Kowa nupa amagi warol lobada convent gi hostel campus aduda March 26 1992 gi numidang aduda nupa ama leiba ukhi haidona statement piri mamangda huranba adhakaraju na pikhiba statement aduga kharadi chasinaba susinaba report oil mahaki warol adugi matung inna CBI team maduna November 19 2008 ta Father Kutur Father Putrikail amadi Sister Selfie bu fare aduga muk November 25 2008 ta
खंगौदना केस असिगी ख्वाइदगी इहान हाना रिपोर्ट इरंबा VV अगस्टिन मसागी युम मनाक्ता मखुट लेंथटचदुना अमसुंग हु चादुना सीरगा तारगा लेरंबा थेंगना मनाक्ता तारंबा से एमदा महाकना सिरिबगी मरम असि CBI गी वाहंग पहंग वाखलदा ओट नैबगी मयाम असि खांगबा ngamdraduna mahak masa matomda sijabani haiduna phongdoklamki CBI na phangkiba mahaki personal diary da case asigi thijinbagi ihan hana chatharakhiba sarukta mahaki senior police officer singna mahaki thijinbagi report iba adu influence piki haibasesu khangba ngamki CBI na faraba Father Thomas Kutur Jos Puthri Kail amadi Sister Selfie bu trial chathaba aduda Sister Selfie ga loinana Father Thomas Kutur amadi Jos Puthri Kail makoi ahumak Sister Abhaya na ising thaknabagi changliba sakhum aduda Yumbanmari Thamnabagi mawongda lainaramba adu Sister Abhaya na uki phibam adu hakthengna thengnaruba uruba Sister Abhaya bo Sister Selfie na ihan hana sakhum aduda singkhaina ba thamba singjang macha amana makokta ahumlak thomman aduga father ani aduga loinana Sister Abhaya bu sire khanduna guha adu tamna chingthoklaklaga guha adu da thatabani haiduna CBI na thijinbadagi khangba ngamle haiduna phongdoki amasung murder defamation amasung destruction of evidence ki maralda charge lankhatkhi adubu amuk January 2009 da makoi ahumak bel phangduna jail dagi thadokki 2018 gi matamda phangkiba report amagi matung inna anagi police ki SP oiramba KT Michael Vusu accused list da yaurumki mahakna victim gi thauri amasung diary manghan khibagi charge da yaurumki December 20 2020 haibadi Sister Abhaya laikhidraba matung chahi kunipan chupna case chatharaba amasung thijinlaba matungda Father Thomas Kutur amasung Sister Selfie maral leire haiduna Kerala gi Thiruvananthapuram da leiba CBI gi court amana life imprisonment gi yathang tauthaduna jail da thamjinki adubu amuk 2022 da makoi animak ki mathakta thokhiba life imprisonment gi yathang adu high court na kakthat aduna jail da gi bail phangduna tholakki hauzik phawbada Sister Abhaya gi misi asigi solid oiba langla langjen phangba ngamdana lei yetnaba kaya ama leiri adubu Sister Abhaya gi thawaina ingna sikna Lairamland laiba oirasano wari asibu loiba phawba tabireba khwai punamakpu exploring Manipur na ikok nonjari amade thakachari